Laikhidraba SDPO CH Anand Kumar gi imung manungda lupa lakh yangkai compensation pinaba amadi Laikhidraba gi imung gi miyoi amada lainga ki thabak pi bahaina state cabinet na ayaba pikre Moreh de ambush tawrakpagi thaudok thokraba matung chief minister office ta chathakiba cabinet mifam aduna ambush adubu akanba mongda yaningdaba phongdokhi cabinet na makhata na Moreh amadi akoibada state amadi central gi apunba forces sing na akanba mongda combing operation chathaduna thaudok aduga Jenaba Singh Fanaba Amadi Fadriba Fauba Operation Chathanaba Khangankre Haire Amaromda World Kukizo Intellectual Council Natha Sigitang Kunmarida Kukizo Furuki Miyoi Singda Lan Mayok Nanaba Khulai Thamzillo Haina press release Thadokiba Amadi Ngasi Thaudok Asigi Yenglaga World Kukizo Intellectual Council Bo Unlawful Activities Prevention Act 1967 ge Section 3 gi Makhada Unlawful Association Natraga Organization ni Haina Lauthoknaba Center da Taksinaba Warepsu Laukre Haire Icha oirubagi nungaitaba kharadi poi adubu laibak miyamgi damak thawai thakibani khallaga makhatana awaba nungaitaba amata poktre Moreh town fawba state force thazin bangamdaba haibasi chief minister nongthongbam birena luchingba laingak asigi asonba uthokchabani haina Laikhidraba Moreh gi SDPO Anand Chingtham gi apokpana phongdorakle laibak asigi president's policy medal for gallantry fangkraba SDPO Anand Laikhidabaga mari lainana ngase nungthil Imphal West gi Kwakaichal Moirang Purel da laiba mayumda impact news ka unabada Chingtham Kunja Bihari Nahai Laikhidraba Anand Masagi Mathau Masakhangna Thabak Tauba police officer amani Khutlai Paidaba security force the ambush tawduna hatkiba kuki militant singi thawong terrorist gi hena fattabani haina lawi state asida hojik thokliba irang asi thoktringai tha taruk mamangdagi Moreh da laiduna mafam adugi maruoina kuki singi damak angamba thakta mateng pangkhibani haiki amaromda Moreh da ngasi fawba state force thazin bada kuki singna thingduna lairaba fawba laingakna karisu tawbangamdana lairi Laingaki thawong asi khwaidagi sonbani haina lawi laingakna mithiang changduna tawge khallaga tawrabadi state force na athubada thokliba irang asi laksin bangamgani adubu mahaki machanupana Laikhidrabasu lairiba state force singda ahenba pangal pibaga loinana thawna haptuna chapchaba mathau tawhaningi haina Laikhidraba SDPO Anand ge apokpana impact news ta makhatana phongdorakhi Laikhidraba police officer Anand mahaki machanupa ahum machanupi amaga loinana mahaki loinabi leihori Laikhidraba nungaitabdi phawi adubu masai duty tongna Laikhidrabanina yan hen awabadi leitre maramdi kaino ma duty duna kaino torabna binding ore chakramina gomengi di achobi am leiriba choibese asi kaino tore menkat police force thajim tanda changandreba Moreh tana changandreba achomni hadini masan tamni adu changam tade ade mapangan yam kalina koi force police force ore so amabu terrorist hen kan phatta jani ma kai ginebo mala kuki kamuki chana bu man pire adu man monda atanna kapi halisi kari marungi government jina chapchana moji laksha lagi herdi kesu lai pona te government ge achon ba yamna ko weakness am leire